ngasi mayamgi mamangda pudun laksariba topic cyber crime. Cyber crime asi makhal mayam ma market lay mayam so adum thengnaramgani. Ado khajiktang topic number 1 2 sin ani khakta I hajarake. Ngasigi society asida crime khudimak lambi sorokta tawgani. Lambi soroki achikpa mafamda tawgani haingai leiti. Phone number, mobile gi screen adudasu achouba crime ama thokpa yai. Aduna section view mayam. Crime gi sin number 1. Ahanba sin asina fake offer. Somda fake offer ama. Rahul Koba say example. Nupamsa ama da fake offer ama. Personal loan, business loan or any type of loan, unknown loan. Isana khangdaba ay benga kyamuk yamna transaction tawi natraga tawdi khangdabida loan offer phone da or message sajilakpa phone torokpa email da ko Rahul ko nupa masa asida Rahul asi college ki satra amani mahangna maki mobile phone asida yengba matamda mobile phone gi screen da message amala message adu you have won a free iPhone amak won tawre Faure hainako aduna mahangna makhadu damung irame click here to claim duda mahana sangjilaga claim tokshilure sangsilaga ko mahaksu ngaktang khale adugi matungda mahagna khale wow sidi chumbo urajalo sibo haina free iPhone yeah it's a big amount or big price for me gan akogi am chawba price ni ma khalje ko aduna mahagna link aduda sangsallaga link adubu namsalle ko link adu click hek tokhibaga mahaki mobile screen ado freeze tawgre hang tawgre then hang tawro matungda ngahak leiro matungda amok mahaki account gi message amula bank gi message asi 25,000 deducted tawgre debited tawgre haibagi ko adu 25,000 is a big amount mamakok pai adu dei kedorni mahaki account adu paisa yorma khara lokthokre adum lokthokre ko oh no aigi account adai ni makhata ba blah 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 mayam leigre ko then sin number 2 ani suba sin asina misuse of photos ko mina ko ban nupi ama magi magna selfie photos namaga selfie si media da social media da thagala eb ko aduga ngahak leiraga magi friend na call tawre mina karino nangi profile adubu change tawri dubu karigino change nangi change tawri bu profile sidi kara makhal ma tawi gaina khogi mama nabi duna paw phawre ko then mina namung yeng magi maso check tawan sida aidi aigi profile du change tawgi ba leitabani aduga kamaina aigi profile du change tawri janno haga masi confuse sale bo ngahak tang ko oh Gino, already Mars Tea, Minas Tea, Mama Nabidu Hire. Aina Anoba account Amadi Hanky Latina. Aduga Kanano Masak Kangdaba Ama Agi picture as a Sijanaraga, Agi fake account as si lady has in Mina Masamak, Masum Kange, Mina Sum Kange. Then Makata Pada, Dedi Kamaita or any, Magsum Makataba, blah blah blah, police the case toba, do a da, go, do connecting sense again. So, Hoziki, Mayam na pizeriba message adu cybercrime na Huranbasing adudagi ngaktoksi haibagi adugumba message amani makal gi cybercrime kaya marum lay adu crime makal sing adugi makal ani khakni aina hajariba madudi email da thajilakpa SMS tharakpa phone tawsilakpa phone do offer leire hairakpa message tharakpa amadi sasinaba profile picture sijinaraga asina chingba kaya marum cybercrime asi lay haibadu mayam da khanghanjabani cybercrime asi asengbani madudi isagi paisa isagi account da yawba paisa amadi isagi account gi phone number Aadhaar number PAN card number hairiba isagi oiba identity isagi oiba data sing asi personal information sing asi isa na section na thamjinbiyu haibasi mayam da message asi pizari so makha tarakpada ayhak na haijening badi mayam punumak stay alert, stay safe in the digital world. Aduga isagi password sing adu strongest password thambiyu. Matamatang oiba cybercrime ga related oiba ano ba topic makha tarakpada loans offers amaina high tahonba yai haibina chingba ai puthokpa ngamba oijage ngasigidi matang asida tension jari. Thank you everyone. Yai fare.